State asigi oina lomi kaya na har maru oina urea fangde haibagi wakat lakpa horakle. Lamlai asigi manungda leiba saizangi akoibada leiba lomi sing tangai fadana changba har athubada fanghanaba honabiu haina Saizang Development Committee gi Secretary El Sova Singh na ngasi pangthokhiba pawgi mifam amada phongdokrai. Malem hioina COVID-19 positive oiba mising lag marifutara lising marifutara nipan ga chatruka nifum doi shukrai. Leina asina maram oiduna laikhidaba mising na lag mari lising humdra ni thoi ga chamaga humdra mathoi sukrai. India ki oina hozik fawbada positive oiba mioi lag mari lising nifu ga chani ga tara manga sukrai amadi laikanaba ngamdana COVID-19 na maram oiduna laikhidaba mioina lising tara mari ga tara mathoi sukrai. Terada laiba Ideal Club ki chahi humdra manga surakpaga mari leinana Sagolban AC ki oina Jonathan School da hangliba quarantine center da ayuki matamda chagadaba chana thangnaba polam sing ngasi khudol tamkhrai. Andro Kendra gi manung chanba Yairipok Ningthaunai playground da hangba community quarantine center da ngarang social worker ni haizaba ke Ningthemzau singna mask hand sanitizer amadi chana thangnaba polam sing tengbang pikrai. Ahan boy na COVID-19 na maram oiduna Puri gi Ratha Yatra Bhakta Singh yaudana pangthokrai. Jagannath Temple gi Ratha Yatra Supreme Court na Bhakta Singh yauhandana pangthoknaba ayaba piraba matung ngasi mahausaga manadaba mawongda pangthokhibani.